ꯃꯌꯥꯝꯁꯤꯗꯤ ꯄꯣꯛ ꯇꯧꯔꯦ ꯄꯣꯛꯅꯦ ꯊꯕꯤ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯅꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯁꯦ ꯍꯥꯎꯅꯤꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯥꯎꯅꯕ ꯇꯧꯔꯁꯤꯀꯣ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯇꯧꯕ ꯍꯥꯏꯔꯒꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯐꯖꯕꯅꯦ ꯄꯣꯛꯁꯦ ꯐꯖꯕꯅꯤ ꯄꯣꯛꯁꯤꯁꯦ ꯕꯥ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯁꯦ ꯍꯥꯎꯔꯅꯤ ꯈꯪꯉꯦ ꯕꯥ ꯌꯣꯡꯆꯥꯛꯁꯦ ꯂꯣꯏꯔꯝꯗꯥꯏꯗ ꯀꯩꯅꯣ ꯐꯖꯅ ꯍꯥꯎꯔꯦꯍꯦ ꯄꯤꯁꯇꯤ ꯐꯖꯕꯅꯦ ꯌꯦꯡꯉꯣꯅ ꯈꯨꯆꯥꯎꯁꯦ 와. 되게 과하게 luôn hồi đó 와. 바다는 하왜 되게 과하죠.
Đó. Bạn hỏi em thì đúng không? Nanti tentang saya sendiri game, makanya video dan channel, siapa mau like, subscribe, comment, terus sambil mau, bye bye.